Nambol Khajeri Maning Lekaidagi, Yelem Subhash Chandra Misiga Mari Lainana Semkiba JAC na Lengak Taliba Demand Singh, Tha Asigi Taraga Manga Fawi Manunda Tabak to Otorok Trabadi, Tangnaba Numitang Taraga Taruke, Ayupung Mangadaki Numidang Warampung Manga Fauba, Didim Lambi Ban Kauragani Haina JAC na Warim Lokre. Yelem Subhash Chandra Misiga Mari Lainana Semkiba JAC against the suspicious death of Yelem Subhash Chandra Sinjuna, Nambol Temporary Market Setup Yam Oba Mipam Amapang Tuna Ban Kaubun Parip Asi Yauna, Punda Tungan Mupadik Manga Lokibani. Warip Singh Adude, Yelem Subhash Chandra Gimbisi Asi Matanga Inquiry Amachata Hanba, Laihoriba Imung Manuta Matanga Tunaba Matik Chaba Compensation Pihanba, Laihoriba Apik Pamacha Nupigi Kalaga Lakidjabagi Doinabida, Lengakna Chana Batabak Amapihanba, Asigumba Tongdok Makata Toktanaba IRB Makataba Training, Pangai the Laiba Manipur Police Training Center at Jata Hanba Haiba Asina Jimbani. Mifam Aduga Marin Laidana JAC co-convener Naurem Gangana Hai. 10 amasung 11 suba IRB training ase karigumba Manipur pangthok lamlabati Subhash Chandra ge laibak thiba thoktok ase thoklamloi training manungda ana ayek yaurokpada mari lainaba officer na matik jan yengsin bidabana maram oiraga asi ana nangbani maram aduna JAC na taliba demand sing ase lengang na athubada thabak tok athokpiyo karigumba lengang na thawoidaba tarabadi maduda tholokpa afa phatagi tekjak pompa lengang na pugadabani haina magna phungdokhe Pandam singa sida Manipur Lengana Karigaba Sina Tabi the Bataragadi, I go in a Zesina, Pidiba, Numit Tarikawa, Howadi Manunza, Tabak the Bataragadi, I go in Matangi Tangaba, Taikata, Pidim Lampidasi, I go to Taran, Ban Kopsagani, Papan Asidasu, Manipur Lengana, Sitana, Karimamta Sadana Tabak the Bataragadi, I go in a Makan Makagi, Makan some Salakani, I say, I go in Manipur Sarkari Matata. Laikidraba Subhash Chandra gi apokpa Yelem Limai Chana Paumi Singh na Phungdorappada Mahaki Machanupa Subhash Chandra na Laitaba Numit Aduge Numit Nini Humni gi Mamangdagi Masa Nungai ki Haina Paupirake Maduda Mahak Mapanda Puraga Laying Nabagida Mari Linaba officer dagi Ayaba Launa Honaramusu Ayaba Piraktabadagi Laying Bagi Kudung Chaba Amata Funkide Kona Tangda Makoi officer na Tang Tareta Laying Bachatnab Ayab Pire Haina for the Wari Sarake. Asumna Tauringaida Tang Taruki Ayuta Mahaki Machanupa Nikidabade. Hari Batawong Ase Adugi Matik Tamoisho A. Masida Langana Miding Jangbu Hypo Wafam Tamake. Moina Matam Zedum Pidam, delay by delay soon to the gift. I disase. Moina Kaba, Aduga Tarik, Anida Salo, Ahunda Salo, Marika Salo Tampudo. Adugi, Matum Nabi Taruki Ayusuga, Sunday Lightabin. Moina Masidi, Matanga, Moina, Sahanda Bagi, Lehan Nabuli, Kainoma Kagosiga, Sibanahan, Moina Tang Tareta, Sapagi, Program Piri, Adudi Sirakan, Kaidamun, Muna, the Simi,